मैम ngasi lai mathawai changba ko numini ko aduga khoi ahanba lai puja numine ba ko adu asi numisi ga khoi ngasi sida thin bagi sida se jai khatli ne ba ko adu khoi chena jai khatle mama su jum da lai tabarina khoi se jai khat ba haidre ba kamaina haidoi no khangdre ba ko kamai jai khatuna do akhang ba khara dum hapchalle ba sumaina मैम को warau bi ganu kaino haidi haitabana maram waraga sumaina sum hapi mine ba ko do khoi chena la se jam heudre ba ko la da su yom ga haptre midi la da ga yom ga hap do khoi ma oina to ꯌꯥꯝ ꯐꯖꯅ ꯇꯧꯋꯦꯕ ꯀꯣ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯍꯩꯇ꯭ꯔꯕꯅꯤꯅ ꯁꯨꯃꯥꯏ ꯁꯨꯝ ꯍꯥꯞꯆꯜꯂꯦꯕ ꯊꯦꯡꯁꯨ ꯊꯦꯡꯉꯤ ꯍꯥꯏꯗꯅꯗꯤ ꯂꯥꯏ ꯃꯊꯋꯥꯏꯗꯣ ꯄꯨꯡ 3 ꯃꯤꯅꯤꯠ 15ꯗ ꯆꯪꯒꯅꯤ ꯍꯥꯏꯕꯗꯣ ꯆꯪꯈꯤꯗꯣꯏꯅ ꯑꯩꯈꯣꯏ ꯄꯨꯂꯞ ꯍꯣꯠꯅꯔꯤꯅꯦꯕ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯁꯤꯗꯥꯁꯦ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯄꯨꯍꯜꯂꯦꯕ ꯑꯩꯈꯣꯏꯁꯦꯅꯀꯣ ꯑꯗꯣ ꯑꯩꯅ ꯃꯣꯏꯁꯨ ꯊꯣꯛꯈ꯭ꯔꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯁ ꯑꯣꯏꯍꯧꯔꯦꯕ ꯊꯦꯡꯉꯦ ꯍꯥꯏꯅ ꯃꯣꯏꯁꯦ ꯂꯣꯏ ꯊꯣꯛꯅꯈ꯭ꯔꯕꯅꯦꯕꯀꯣ ꯑꯩꯅ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯀꯣꯛꯇ ꯍꯥꯞꯆꯜꯂꯒ ꯄꯨꯔꯦꯕ ꯑꯗꯣ ꯑꯩꯈꯣꯏꯁꯦꯅ ꯑꯩꯉꯣꯟꯗ ꯚꯤꯗꯤꯑꯣ ꯀꯥꯞꯄꯤꯔꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯏꯃꯥꯅ ꯑꯩꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯟꯕꯤꯔꯦꯕꯀꯣ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩ ꯆꯍꯤꯁꯦ ꯈ꯭ꯋꯥꯏ ꯀꯨꯏꯔꯦ 3-4 ꯁꯨꯔꯦꯕ ꯁꯨꯃꯥꯏꯅ ꯂꯩꯃꯥꯡꯗ ꯆꯠꯇꯕꯁꯦ ꯂꯥꯏꯒꯤ ꯄ꯭ꯔꯁꯥꯗ ꯆꯥꯗꯕꯀꯣ ꯂꯩꯃꯥꯡ ꯆꯠꯂꯒ ꯂꯥꯏ ꯈꯨꯔꯝꯗꯕꯁꯦ ꯁꯤꯗ ꯂꯩꯃꯥꯡ ꯆꯠꯂꯦꯕꯀꯣ ꯑꯩ ꯑꯥꯗ ꯄꯣꯠ ꯊꯝꯃꯦ ꯑꯃꯨꯛ ꯂꯥꯏ ꯈꯨꯔꯝꯕ ꯆꯪꯉꯦꯕꯀꯣ ꯁꯣꯝꯗ ꯆꯥꯛ ꯊꯣꯡꯉꯦ ꯑꯗꯨꯒ ꯁꯤꯒꯤ ꯑꯍꯥꯟꯕ ꯂꯥꯏꯅꯦ lai mathawai changre lai mathawai changre do na le daga mo arti chadoi mare ko che kan kaino ko gen balai chana mantra kaino bu che chana mantra ai ro na istir ka te mo ta tam ka do adu pura ma da mi adu ai na pa ma da mi chana mantra la kai mantra chi kaino je li che chana mitra ra chana mantra ra koi ka kana puta theli ko lai Ada sulai from lain. Ah, pila mami. Mama ada ni. Kita ada di kau. Siapa sih nak? Thong budan saya no. Woi lu thong sangri ne. Ai gì thế này đâu mà đã. Làm ta cha rồi lấy số trái phẳng đó đấy. Masuk phẳng đó đấy lấy. Nó bút là vậy đó. Ada ini. Trái em xem.
ꯈꯨꯔꯨꯝꯕ ꯂꯣꯏꯅ ꯊꯣꯛꯂꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯂꯩ ꯆꯥꯏꯕꯗꯨꯁꯨ ꯌꯥꯎꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯍꯨꯝꯂꯛ ꯆꯥꯏꯌꯦꯕ ꯃꯌꯥꯝ ꯌꯥꯝ ꯊꯥꯖꯗꯅ ꯌꯥꯎꯔꯤꯕꯀꯣ ꯉꯁꯤꯒꯤ ꯑꯩ ꯃꯪꯗꯕ ꯁꯨꯃꯥꯏꯅ ꯌꯥꯎ ꯐꯪꯉꯦ ꯎꯗꯦꯕ ꯐꯪꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯃꯥꯅꯁꯨ ꯀꯧꯁꯜꯂꯦꯀꯣ ꯍꯟꯗꯛꯁꯦ ꯏꯆꯦꯒ ꯏꯅꯝꯃꯒꯅ ꯂꯨꯍꯣꯡ ꯂꯧꯕ ꯆꯪꯈꯤꯅꯦꯕꯀꯣ ꯑꯗꯩꯗꯤ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯍꯩꯔꯨꯛ ꯍꯥꯞꯄꯤꯔꯦ ꯀꯩꯅꯣꯝ ꯇꯧꯔꯤ ꯃꯣꯏꯁꯦ ꯃꯅꯨꯡꯗ ꯌꯥꯝ ꯀꯨꯏꯅ ꯆꯪꯈ꯭ꯔꯦ ꯂꯧ ꯆꯪꯕꯁꯦ ꯑꯩꯅ ꯊꯣꯛꯂꯛꯑꯦ ꯍꯧꯖꯤꯛ ꯂꯧꯅ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦꯕꯀꯣ ꯑꯃꯨꯛ ꯂꯥꯛꯇꯣꯏꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣই ꯍꯧꯖꯤꯛ ꯊꯣꯛꯂꯛꯑꯦ ꯑꯆꯥꯄꯣꯠ ꯆꯥꯎꯔꯒꯦ ꯁꯤꯗꯩ ꯆꯪꯉꯤꯕ ꯉꯁꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯂꯩꯃꯥꯡꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯤ ꯌꯥꯝꯗ꯭ꯔꯦ ꯅꯣꯡꯉꯥꯜꯂꯛꯄꯅꯤꯅ ꯊꯣꯛꯑꯒꯦ ꯊꯣꯛꯑꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯂꯥꯛꯀꯦꯕ ꯑꯩꯈꯣꯏ ꯆꯥꯔꯒꯀꯣ ꯑꯩꯈꯣꯏ ꯀꯔꯤꯝ ꯆꯥꯗꯅ ꯂꯥꯛꯄꯅꯤꯅ ꯁꯤꯗ ꯊꯤꯟꯗꯣꯛꯑꯝꯃꯦ ꯑꯗꯨꯒ ꯁꯤꯒꯤ ꯗꯦꯀꯣꯔꯦꯁꯟ ꯁꯥꯊꯤ ꯐꯖꯕꯅꯦꯕꯀꯣ ꯌꯦꯡꯍꯜꯂꯛꯀꯦ ꯀꯔꯤ ꯀꯔꯤꯒꯤ ꯐꯝꯃꯤꯅꯣ ꯁꯤꯒ ꯒꯥꯔꯤ ꯈꯜꯂꯤꯃꯦ ꯍꯥꯏꯗꯤ ꯄꯨꯂꯤꯁꯂꯣ ꯁꯤꯅ ꯄꯨꯂꯤꯁ ꯑꯩꯈꯣꯏ ꯗꯨꯔꯒꯥ ꯄꯨꯖꯥ ꯀꯃꯤꯇꯤꯒꯤ ꯁꯤ ꯃꯤ ꯌꯦꯡꯗꯣꯏꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯅꯦꯕ ꯗꯦꯀꯣꯔꯦꯁꯟꯁꯦ ꯁꯤꯅꯦꯕ ꯕꯜꯕ ꯌꯥꯎꯔꯤꯅꯤ ꯃꯅꯨꯡꯗ ꯑꯗꯣ ꯅꯨꯡꯗꯥꯡꯗ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯅꯤ ꯑꯩꯈꯣꯏꯒꯤ ꯗꯨꯔꯒꯥꯒꯤ ꯀꯩꯅꯣꯁꯦ ꯄꯨꯖꯥꯅꯤꯅ ꯍꯧꯖꯤꯛ ꯉꯁꯤꯗꯤ ꯂꯥꯏꯃ ꯊꯋꯥꯏ ꯆꯪꯕ ꯅꯨꯃꯤꯠ ꯍꯧꯖꯤꯛ ꯃꯤ ꯊꯣꯏꯅ ꯂꯥꯛꯅꯗ꯭ꯔꯤꯀꯣ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯁꯣꯏꯗꯅ ꯌꯥꯝ ꯃꯤ ꯊꯣꯛꯅꯔꯛꯀꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯁꯤꯗ ꯊꯤꯟꯕꯒꯤꯅꯤꯅ ꯈꯔ ꯉꯟꯅ ꯊꯣꯛꯂꯛꯏꯅꯦꯕ ꯑꯗꯣ ꯁꯤꯅꯤ ꯃꯌꯥꯝ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯑꯍꯥꯟꯕꯩ ꯂꯥꯏ ꯈꯨꯔꯨꯝ ꯂꯣꯏꯔꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯈꯤꯇꯪ ꯆꯥꯔꯒ ꯂꯥꯛꯀꯦ ꯑꯃꯨꯛꯀ ꯍꯟꯗꯛꯃꯨꯛꯇꯤ ꯂꯥꯏ ꯈꯨꯔꯨꯝ ꯂꯣꯏꯔꯕꯅꯤꯅꯀꯣ ꯑꯗꯣ ꯑꯥꯔꯇꯤꯁꯨ ꯌꯦꯡꯉꯨꯒꯦ ꯂꯥꯛꯑꯗꯤ ꯁꯣꯏꯗꯅ ꯃꯌꯥꯝꯗ ꯍꯜꯂꯛꯀꯦꯕꯀꯣ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯁꯤ ꯑꯩꯈꯣꯏ ꯇꯥꯗꯣꯁꯦ ꯐꯖꯅ ꯂꯧ ꯍꯥꯏꯔꯤ ꯃꯥꯒꯤ ꯃꯤ ꯑꯇꯩ ꯂꯧꯗꯕ ꯃꯥꯒꯤꯗꯤ ꯐꯖꯅ ꯂꯧꯔꯒꯦ ꯕꯣꯁ ꯃꯥꯜꯂꯦ ꯑꯃꯨꯛꯇꯕ ꯄꯨꯂꯤꯁ ꯔꯤꯇꯤꯌꯥꯔꯅꯦꯕ ꯁꯤꯒꯅ ꯑꯩꯈꯣꯏ ꯅꯦꯅꯦꯁꯤꯅ ꯃꯥ ꯀꯩꯅꯣꯝꯗꯤ ꯍꯧꯔꯤ ꯕꯣꯔꯥꯅ ꯀꯩꯅꯣꯝ ꯍꯧꯔꯤ ꯀꯣ ꯁꯤ ꯅꯦꯅꯦ ꯕꯣꯔꯥꯁꯦ ꯐꯦꯃꯁꯅꯤ ꯑꯩꯈꯣꯏ ꯈꯦꯋꯥꯗ ꯈꯔꯅꯤ ꯃꯥ ꯂꯦꯞꯄꯨꯕꯩ ꯋꯥꯅꯤ ꯇꯟꯅ ꯍꯥꯟꯅ ꯅꯨꯡꯇꯤꯒꯤ ꯃꯤ ꯐꯥꯎꯔꯤꯅꯤ ꯁꯤꯒ ꯍꯥꯎꯅꯤ ꯎꯕꯗꯅ ꯍꯥꯎꯒꯗꯕ ꯃꯑꯣꯡ ꯃꯥꯜꯂꯦ ꯈꯨꯍꯥꯞꯁꯤꯁꯨ ꯌꯥꯝ ꯐꯖꯔꯤ ꯁꯨꯃꯥꯏꯅ ꯕꯣꯔꯥꯗ ꯇ꯭ꯔꯣꯛ ꯇ꯭ꯔꯣꯛ ꯂꯥꯎꯕꯁꯤꯅ ꯍꯥꯎꯕ ꯍꯦꯟꯕꯅꯤꯀꯣ ꯅꯦꯅꯦ ꯅꯆꯦꯗꯣ ꯌꯥꯝ ꯆꯥꯖꯅꯤꯡꯕꯅꯦ ꯅꯆꯦꯗꯣ ꯌꯥꯝ ꯆꯥꯖꯅꯤꯡꯕꯅꯦꯕ ꯕꯣꯔꯥ ꯂꯩꯔꯤꯒꯦ ꯄꯨꯖꯥꯏ ꯀꯩ ꯐꯤ ꯂꯩꯔꯒꯦ ꯀꯩꯒꯤ 1 hour later. ꯇꯤ ꯍꯧꯈ꯭ꯔꯦꯕꯀꯣ ꯍꯪꯒꯠ ꯍꯟꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯑꯗꯨꯝ ꯊꯦꯡꯉꯦ ꯑꯥꯔꯇꯤ ꯁꯛꯄꯁꯤꯐꯧ ꯇꯥꯔꯦꯀꯣ ꯅꯪꯍꯧꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏ ꯆꯠꯂꯤꯁꯦ ꯑꯥꯔꯇꯤ ꯁꯥꯕꯒꯤ ꯑꯥꯔꯇꯤꯁꯦ ꯅꯦꯛꯁꯀꯤ ꯑꯣꯏꯔꯝꯃꯦ ꯃꯌꯥꯝ ꯌꯥꯝꯃꯝꯃꯦ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯅꯧꯕ ꯌꯥꯝ ꯂꯥꯛꯑꯃꯦ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯂꯥꯛꯄꯗ ꯑꯥꯔꯇꯤꯁꯦ ꯈꯤꯇꯪ ꯋꯥꯠꯂꯒ ꯃꯥꯜꯂꯦ ꯈꯪꯗꯦꯕꯣ ꯑꯅꯧꯕ ꯃꯤ ꯅꯠꯇ ꯃꯣꯏꯁꯨ ꯂꯥꯛ ꯂꯩꯔꯝꯃꯦꯁꯦ ꯆꯥꯎ ꯆꯥꯎ ꯗꯝ ꯂꯣꯏꯕꯧ ꯆꯥꯎ ꯑꯩꯁꯨ ꯆꯥꯒꯦ ꯂꯥꯏ ꯍꯔꯥꯎ ꯑꯩꯈꯣꯏꯅ ꯆꯪꯉꯛꯄꯁꯦ ꯑꯃꯠꯇ ꯆꯥꯅ ꯁꯤꯒꯤ ꯂꯥꯏ ꯍꯔꯥꯎꯁꯦ ꯈꯪꯉꯦꯕꯀꯣ ꯃꯅꯤꯡꯗ ꯑꯣꯏꯅ ꯐꯝꯃꯦ ꯃꯃꯥꯡꯗ ꯈꯤꯇꯪꯐꯥꯎ ꯂꯩꯔꯝꯗꯦ ꯅꯨꯡꯁꯥ ꯇꯥꯔꯦ ꯑꯩꯈꯣꯏ ꯌꯨꯝ ꯆꯠꯂꯨꯕ ꯑꯩꯈꯣꯏꯁꯦ
ꯑꯥꯔꯇꯤ ꯁꯥ ꯂꯣꯏꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯤ ꯃꯊꯟꯇꯅꯤ ꯎꯔꯤꯁꯦ ꯃꯀꯣꯛ ꯉꯥꯛꯇ ꯀꯔꯤꯝ ꯎꯗꯦ ꯀꯔꯤꯝ ꯎꯕ ꯐꯪꯗꯦ ꯃꯅꯤꯡꯗ ꯐꯝꯕꯅꯤꯅꯀꯣ ꯑꯥꯔꯇꯤ ꯏꯁꯩ ꯁꯛꯄꯤꯅꯦꯕ ꯃꯤꯁꯦ ꯅꯍꯥꯟꯃꯨꯛꯀꯤ ꯍꯥꯀꯨꯝꯒꯤ ꯏꯁꯩ ꯁꯛꯄꯗꯨꯅꯦꯕꯀꯣ ꯍꯟꯗꯛꯀꯤꯁꯨ ꯁꯨꯝ ꯑꯥꯔꯇꯤ ꯁꯥꯕ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯃꯆꯩ ꯄꯨꯝꯅꯃꯛꯇ ꯏꯁꯀꯤꯟ ꯈꯟꯖꯟꯕꯅꯤꯅ ꯕꯪ ꯂꯥꯎꯔꯦ ꯑꯗꯨꯒ ꯏꯃꯝ ꯃꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯏꯪ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤꯒ ꯀꯨꯟꯃꯔꯤꯒꯤ ꯖꯒꯠ ꯖꯅꯅꯤ ꯗꯨꯔꯒꯥ ꯏꯃꯥꯒꯤ ꯏꯔꯥꯠ ꯄꯨꯖꯥ ꯑꯁꯤꯗ ꯂꯦꯡꯕꯤꯔꯛꯂꯤꯕ ꯏꯀꯥꯏ ꯈꯨꯝꯅꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯂꯥꯏꯕ꯭ꯔꯣꯁꯤꯡ ꯕ꯭ꯔꯥꯍ꯭ꯃꯟ ꯕꯩꯁꯅꯣꯞ ꯑꯍꯜ ꯂꯃꯟ ꯏꯃꯥ ꯏꯟꯗꯣꯜ ꯏꯆꯦ ꯏꯆꯜ ꯑꯃꯗꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯃꯐꯝꯗ ꯂꯩꯉꯥꯛꯄꯤ ꯕꯥꯃꯣꯟ ꯂꯩꯀꯥꯏ ꯄꯨꯖꯥ ꯀꯣꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯤꯡꯁꯤꯡꯖꯕꯗꯤ ꯉꯁꯤꯒꯤ ꯏꯃꯥꯒꯤ ꯄꯨꯖꯥ ꯑꯁꯤꯗ ꯂꯨꯛꯂꯦꯟ ꯀꯜꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁ꯭ꯔꯝꯒꯤ ꯑꯣꯃꯤꯠ ꯁꯤꯡꯍꯣ ꯃꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯠꯆꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯦꯡꯕꯤꯔꯛꯂꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯌꯨꯝꯕꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯗꯤ ꯀꯣꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯤꯡꯁꯤꯡꯖꯕꯗꯤ ꯏꯃꯥꯒꯤ ꯂꯨꯛꯂꯦꯟ ꯄ꯭ꯔꯣꯁꯥꯗꯤ ꯑꯁꯤ ꯆꯥꯛ ꯂꯣꯏꯔꯦꯕꯀꯣ ꯑꯗꯨꯒ ꯂꯥꯏꯔꯨꯛ ꯁꯦꯝꯃꯤꯅꯦꯕ ꯑꯩꯈꯣꯏ ꯑꯁꯤ ꯑꯩꯈꯣꯏ ꯂꯩꯄꯣꯛꯄꯤꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯩꯄꯣꯛꯄꯤꯒꯤ ꯀꯩꯅꯣꯅꯦꯕ ꯐꯝꯃꯣꯅꯦꯕꯀꯣ ꯂꯩꯄꯣꯛꯄꯤ ꯕꯥꯃꯣꯟ ꯂꯩꯀꯥꯏ ꯕꯥꯃꯣꯟꯅ ꯊꯣꯡꯉꯤꯅꯦꯕ ꯌꯥꯝ ꯐꯖꯅ ꯁꯦꯝꯃꯤ ꯃꯥꯒꯤ ꯂꯥꯏꯔꯨꯛꯁꯦ ꯅꯥꯅꯩ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯁꯦꯝꯅꯩ ꯑꯁꯦ ꯂꯥꯏꯒꯤ ꯂꯥꯏꯔꯨꯛ ꯁꯦꯝꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯏꯟꯖꯥꯡꯁꯨ ꯍꯥꯞꯄ ꯂꯣꯏꯔꯦꯕꯀꯣ ꯁꯝꯅ ꯑꯗꯨꯝ ꯉꯜꯂꯤ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ 10:30ꯃꯨꯛ ꯇꯥꯔꯝꯃꯗ꯭ꯔꯥ 10:30ꯃꯨꯛ ꯇꯥꯔꯦ ꯂꯥꯏ ꯂꯥꯏꯔꯨꯛ ꯂꯥꯏ ꯌꯥꯔꯗꯤ ꯆꯥꯛ ꯌꯥꯔꯛꯇꯤꯔꯣ ꯆꯥꯛ ꯀꯠꯄ ꯌꯥꯔꯛꯇꯤꯔꯥ ꯆꯥꯛ ꯀꯠꯄ ꯌꯥꯔꯛꯇꯤꯅꯦꯕꯀꯣ ꯂꯣꯏꯔꯒ ꯂꯣꯏꯔꯦꯕꯀꯣ ꯑꯗꯨꯒ ꯆꯥꯛ ꯆꯥꯕꯒꯤ ꯃꯐꯝꯁꯦ ꯁꯦꯡꯗꯣꯛꯄ ꯃꯊꯧ ꯇꯥꯏꯅꯀꯣ ꯑꯗꯨꯅ ꯍꯧꯒꯠꯂꯣ ꯍꯥꯏꯔꯅꯤꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯒꯠꯂꯒꯦ ꯃꯌꯥꯝ ꯄꯥꯟ ꯃꯌꯥꯝ ꯂꯩꯁꯦ ꯃꯌꯥꯝ ꯐꯝꯂꯒꯦ ꯑꯩꯈꯣꯏ ꯌꯥꯝ ꯑꯣꯏꯅ ꯃꯅꯤꯡꯗ ꯑꯩꯈꯣꯏ ꯄꯨꯊꯣꯛ ꯂꯩꯔꯝꯗ꯭ꯔꯦ ꯑꯥꯗ ꯂꯩꯔꯦ ꯆꯥꯛ ꯆꯥꯔꯝꯗꯥꯏꯒꯤꯅꯦꯕꯀꯣ ꯁꯦ ꯍꯟꯗꯛ ꯆꯍꯤꯗꯤ ꯆꯥꯛ ꯆꯥꯕ ꯑꯩꯈꯣꯏ ꯂꯥꯏꯒꯤ ꯄ꯭ꯔꯁꯥꯗ ꯆꯥꯕ ꯐꯪꯗꯣꯔꯤꯕꯀꯣ ꯑꯩꯈꯣꯏ ꯃꯤ ꯄꯨꯔꯝ ꯊꯣꯛꯅꯔꯦ ꯑꯗꯨꯒ ꯁꯤ ꯃꯐꯝꯁꯦ ꯖꯒꯥ ꯁꯦꯡꯗꯣꯛꯑꯒ ꯆꯪꯐꯝꯗꯨꯅ ꯆꯥꯛ ꯆꯥꯕꯩ ꯁꯦꯝꯗꯣꯏꯅꯤꯗꯅꯀꯣ ꯑꯗꯨꯗꯅꯦꯕ ꯅꯨꯡꯗꯥꯡꯗꯅ ꯑꯃꯨꯛ ꯍꯦꯟꯗꯣꯏꯅ ꯐꯖꯕ ꯍꯟꯗꯛꯅꯦ ꯗꯦꯀꯣꯔꯦꯁꯟ ꯄꯨꯝꯅꯃꯛ ꯁꯨꯃꯥꯏꯅ ꯇꯧꯋꯤꯗꯣ ꯍꯟꯗꯛꯁꯦ ꯂꯣꯏ ꯍꯥꯏꯅꯔꯗꯧꯔꯤꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏ ꯊꯣꯛꯂꯛꯏꯅꯤꯁꯦ ꯂꯣꯏꯅ ꯃꯤꯁꯦ ꯈ꯭ꯋꯥꯡ ꯌꯥꯝꯃꯤꯌꯦ ꯈ꯭ꯋꯥꯡ ꯌꯥꯝꯃꯤꯅꯦ ꯃꯤꯁꯦ ꯁꯤꯒꯁꯨ ꯌꯥꯝ ꯂꯩꯔꯝꯃꯦ ꯈ꯭ꯋꯥꯡ ꯌꯥꯝꯃꯤ ꯃꯤꯁꯦ ꯃꯐꯝ ꯆꯟꯒꯗ꯭ꯔꯥ ꯈꯪꯗꯦ ꯆꯥꯛ ꯆꯥꯐꯝ ꯗꯤꯟꯁꯦ ꯁꯨꯞꯄꯁꯤꯒꯗꯤ ꯃꯤꯁꯦꯀꯣ ꯉꯁꯤ ꯂꯩꯍꯧꯄꯤꯒꯤ ꯃꯤꯅ ꯄꯨꯏꯌꯦꯕ ꯂꯥꯏꯁꯦ ꯑꯗꯨꯅꯁꯨ ꯆꯥꯕꯩꯅꯤꯀꯣ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯃꯌꯥꯝꯁꯦ ꯅꯨꯡꯁꯥ ꯃꯔꯛꯇ ꯉꯥꯏꯅꯔꯤꯁꯦꯀꯣ ꯑꯗꯨꯒ ꯅꯨꯡꯁꯥ ꯈꯥꯡꯉꯁꯨ ꯈꯥꯡꯉ ꯂꯥꯏꯒꯤ ꯄ꯭ꯔꯁꯥꯗ ꯆꯥꯔꯒ ꯆꯠꯈ꯭ꯔꯒ ꯉꯥꯏꯔꯤꯅꯦꯕ ꯌꯥꯝ ꯋꯥꯅ ꯑꯗꯣ ꯆꯤꯌꯥꯔꯗꯁꯨ ꯐꯝꯐꯝ ꯂꯩꯇꯦ ꯆꯤꯌꯥꯔ ꯂꯩꯕ ꯀꯩꯅꯣ ꯂꯩꯇꯦ ꯅꯨꯡꯁꯥ ꯃꯔꯛꯇ ꯐꯝꯐꯝ ꯂꯩꯇꯦꯕꯀꯣ ꯑꯋꯥꯕꯅꯦ ꯌꯥꯝ ꯋꯥꯔ ꯋꯥꯅ ꯂꯣꯏ ꯉꯥꯡꯅꯔꯤꯅꯤ ꯂꯥꯏꯒꯤ ꯈꯪꯗꯦꯕ ꯀꯅꯥꯅ ꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯌꯥꯝ ꯉꯟꯅꯗꯤ ꯆꯥꯛꯁꯦ ꯂꯣꯏꯔꯦꯕꯀꯣ ꯑꯗꯣ ꯋꯦꯗꯔꯁꯨ ꯌꯥꯝ ꯐꯖꯔꯤ ꯐꯖꯅ ꯁꯥꯕ ꯋꯦꯗꯔꯁꯨ ꯑꯣꯏꯗꯦꯕ ꯑꯗꯨꯝ ꯆꯥꯏꯌꯦꯕꯀꯣ ꯁꯤꯅꯦꯕꯀꯣ ꯆꯥꯔꯝꯗꯥꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯜꯂꯤꯁꯦ ꯃꯤꯕꯣꯔꯣꯛꯁꯤꯁꯨ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯏꯀꯥꯏꯖꯩꯌꯦ ꯁꯨꯃꯥꯏꯅ ꯆꯥꯕꯁꯤꯗꯤ ꯆꯥꯛ ꯆꯥꯔꯝꯗꯥꯏꯒꯤ ꯍꯥꯟꯅ ꯆꯥꯃꯤ ꯇꯥꯟꯅꯗꯣꯏꯅꯦꯕ
ꯃꯌꯥꯝ ꯀꯣ ꯑꯁꯤ ꯆꯥꯛ ꯆꯥꯕ ꯆꯪꯉꯝꯗꯥꯏꯒꯤ ꯂꯦꯞꯅꯔꯤꯅꯦꯕꯀꯣ ꯑꯗꯣ ꯅꯪꯉꯣꯏꯗꯕꯒꯤ ꯅꯠꯇꯕ ꯃꯌꯥꯝꯁꯦ ꯂꯥꯏꯒꯤ ꯄ꯭ꯔꯁꯥꯗꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯔꯕꯅꯤꯅ ꯃꯅꯨꯡꯗ ꯆꯪꯉꯒ ꯈꯔ ꯌꯥꯡꯅ ꯆꯥꯔꯗꯤꯅ ꯈꯟꯅꯁꯤꯒ ꯂꯦꯞꯄꯤꯅꯦꯕꯀꯣ ꯑꯗꯣ ꯂꯥꯏꯗꯤ ꯃꯔꯥꯡ ꯀꯥꯏꯅ ꯆꯥꯛ ꯍꯤꯟꯖꯥꯡ ꯀꯔꯤꯒꯨꯝꯕ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯇꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯆꯪꯕꯒꯤ ꯁꯨꯃꯥꯏꯅ ꯂꯦꯞꯄꯤꯃꯦ ꯑꯗꯣ ꯅꯣꯛꯁꯨ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯁꯥꯔꯕꯅꯤꯅꯀꯣ ꯑꯗꯨꯒꯀꯣ ꯑꯩꯈꯣꯏꯁꯦ ꯃꯅꯨꯡ ꯆꯪꯉꯦꯕꯀꯣ ꯑꯗꯣ ꯑꯩꯗꯤ ꯍꯥꯟꯅ ꯂꯦꯞꯍꯧꯕ ꯃꯀꯣꯛꯇ ꯂꯦꯞꯍꯧꯕꯅꯤꯅ ꯑꯩ ꯍꯥꯟꯅ ꯐꯝꯃꯦ ꯑꯗꯨꯒ ꯆꯠꯂꯝꯗꯥꯏꯁꯤꯗꯤ ꯄꯨꯝꯅꯃꯛꯁꯨ ꯂꯥꯡꯅꯩꯗꯅꯀꯣ ꯁꯥꯊꯤꯅ ꯂꯥꯡꯉꯦ ꯑꯗꯨꯒ ꯏꯁꯩꯁꯨ ꯊꯥꯖꯤꯜꯂꯛꯑꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯃꯈꯣꯟꯁꯦ ꯃ꯭ꯌꯨꯠ ꯇꯧꯔꯒ ꯇꯧꯕꯅꯦꯕꯀോ ꯑꯗꯒꯤ ꯆꯥꯔꯝꯗꯥꯏꯒꯤ ꯑꯂꯥꯡꯕꯁꯨ ꯁꯥꯊꯤꯅ ꯂꯥꯡꯉꯦ ꯑꯁꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇꯅꯤ ꯆꯥꯕ ꯊꯛꯑꯝꯗꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯆꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯁꯤꯗꯤ ꯐꯝꯕ ꯑꯦꯔꯦꯟꯖ ꯇꯧꯕ ꯈꯣꯠꯄꯒꯤ ꯁꯥꯊꯤꯅ ꯂꯥꯡꯉꯤꯗꯅ ꯑꯗꯨꯅ ꯑꯩꯅ ꯑꯗꯨꯝ ꯇꯧꯕꯅꯦꯕ ꯑꯗꯣ ꯉꯁꯤꯁꯦ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯂꯥꯏꯒꯤ ꯄ꯭ꯔꯣꯁꯥꯠꯁꯦ ꯆꯥꯕ ꯐꯪꯉꯤꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯂꯩꯃꯥꯡꯗ ꯂꯥꯛꯑꯒ ꯆꯍꯤ ꯈꯨꯗꯤꯡꯒꯤꯗꯤ ꯖꯨꯝ ꯃꯥꯡꯖꯟꯕ ꯈꯔ ꯑꯃ ꯍꯦꯛꯇ ꯊꯣꯛꯑꯦꯕ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯂꯥꯏꯒꯤ ꯆꯥꯛꯁꯦ ꯀꯨꯏꯔꯦꯀꯣ ꯆꯥ ꯐꯪꯗꯕ ꯆꯍꯤ ꯃꯇꯨꯡꯗ ꯆꯥꯗꯣꯏꯅꯤ ꯑꯣꯔꯤ ꯑꯗꯣ ꯁꯤ ꯆꯥꯕ ꯐꯪꯉꯅꯤꯀꯣ ꯇꯁꯦꯡꯅ ꯂꯥꯏꯅ ꯑꯩꯁꯦ ꯁꯥꯊꯤꯅ ꯆꯥꯟꯕꯤꯉ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦꯀꯣ ꯆꯥꯕ ꯍꯧꯔꯒꯦ ꯑꯩꯒꯤ ꯏꯁꯤꯡꯒꯗꯣ ꯂꯥꯛꯁꯜꯂꯨ ꯅꯪ ꯏꯁꯤꯡ ꯊꯝꯃ ꯑꯩ ꯏꯁꯤꯡ ꯂꯥꯛꯎ ꯇꯧ ꯉꯝꯕ ꯃꯤ ꯆꯂꯨꯛ ꯂꯥꯛ ꯉꯝꯕ ꯃꯤꯅꯤ ꯁꯤꯁꯨ ꯁꯤꯅꯤ ꯃꯤ ꯆꯂꯨꯛ ꯂꯥꯛ ꯉꯝꯃꯤꯁꯦ ꯌꯦꯡꯉꯦ ꯅꯁꯛꯇꯣ ꯌꯦꯡꯉꯦ ꯃꯤ ꯆꯂꯨꯛ ꯂꯥꯛꯏꯁꯦ ꯁꯨꯃꯥꯏꯅ ꯐꯝꯃꯨꯅꯦ ꯑꯩ ꯁꯨꯃꯥꯏꯅ ꯁꯤꯅ ꯄꯀꯧꯔꯥꯅꯤꯀꯣ ꯁꯣꯝꯅ ꯑꯃꯨꯛ ꯄꯀꯧꯔꯥ ꯆꯥꯛ ꯌꯥꯎꯗꯅ ꯆꯥꯕ ꯑꯉꯥꯡꯒꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯉꯥꯡ ꯃꯥꯏ ꯆꯥꯛꯁꯦ ꯀꯅꯥꯅ ꯊꯣꯛꯈꯤꯅꯣ ꯈꯪꯗꯦ ꯆꯥꯛ ꯂꯩꯔꯝꯗ꯭ꯔꯦ ꯄꯀꯧꯔꯥ ꯃꯔꯝ ꯃꯣꯛꯄ ꯑꯉꯥꯡꯅꯤ ꯃꯥꯇꯅꯤ ꯏꯁꯣꯔꯒꯤ ꯂꯥꯏꯒꯤ ꯅꯣꯏ ꯃꯥꯁꯦ ꯌꯥꯝ ꯍꯩꯌꯦ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯆꯥꯕ ꯂꯣꯏꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯦꯕꯀꯣ ꯈꯨꯠ ꯍꯥꯝꯕꯁꯨ ꯂꯣꯏꯔꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯅꯔꯕꯅꯤꯅ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯂꯣꯏꯅ ꯍꯟꯅꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤꯀꯣ ꯌꯨꯝꯒꯤꯗꯣ ꯑꯣꯏꯔꯒꯗꯤ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯐꯝꯕ ꯌꯥꯏ ꯑꯗꯨꯒ ꯂꯩꯃꯥꯡꯗꯗꯤ ꯀꯗꯥꯏꯗ ꯐꯝꯃꯨꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯀꯣꯏꯕ ꯆꯠꯂꯗꯤ ꯃꯌꯥꯝꯗ ꯁꯨꯝ ꯁꯤꯌꯥꯔ ꯇꯧꯖꯔꯛꯀꯦ ꯃꯇꯥꯡꯁꯤꯒ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯕꯥꯏ